Pabu ngai ming kaiku. Kaiku. Imana nungsi na kaisam ku bera na thumbira me. Aina film star yam kaiku je pamjaba. Adu dai na kaiku gi ming je kaisam dai kai lakthoga ku bera gi ku hapchi laga kaiku na thon mani da. Oh. Phajeri ne nangi ming si dia. Adu pabung na kai na khang de ju ai gi ka si da number lo yaw ro. Oh. Sida sum phone tawra su yare pa. Kaiku. Film kuma kaiku ra ma le ne. Ma di karam kan la ami jano ne. Phone tak silaga yenge. Sibu kaiku gi phone oi birabra. Oh. Mane. Kaiku le yibra. Madi irulu jari ne. Ai ma he thorok paga to lage ko. Thamjarage ko pabung adu de. Phare thammo. Film kuma bani faura bani gaina mi atop daga pahelak ba. Aduga mapani ga zo hairi. Ngang thok sak torok pada mapana te jam lai khanga ba. Ma khangni dana. Kanano chi bilaiti speaker thiet laga thawri china asijini ne film ko mino pongan bi hari do ya bani adum hujikti du masak tu hek yengbada tha ani koining ba ma yawe ibi habigi ne lupa lising ama isal Lising ama. Aduga Thoibigi ne lupa satu aduga adagi nane santi do adugi lupa sani magi isal aduga ne mamangi binado adugi lupa sahum yang kaya maga Jahum yang kai. Aduga binasaki gi chamni humdra war mane adum ta hapsal adu punna kaya tarage ngo kubera Lising ani ga chatruk kun tare ma. oh pare adu hanang ta loksalugi Imam tanga ku. kaduragi Ai nang sa di holi gi ahot man am ta piram roidro. bunga mina sen pikhalaga pigadoini ai khoirun da ne hana pithok pasi yawde Ai nang sa di khara phangdra na holi sidi ari ma tare ni sidi. Isabu ka daw ay ariyan batado ino. Bunga, hot hola mo, nabugta hot kera, nanaganda hot kera, imana horen halaga pige. As. Oh, kaluba na ama. Oirak pa na ama. Ako'y ma. Kaluba na ama. Oirak pa na ama. Mana sandaga sa isi mamata na buram ni. Ningjaba na ama. Isa di kay no mondayam nungain leiramida. Kadaidagi nungayabno da pabung. Oto osin tawbagi imana sen khara piramgadra na khalubani. Khalurim ni ne. Sikim bo piramdi. Likraba namada bu sen hangne na hangadi. Kadai de birakadoino. Hangne na hangiba nangbu na hena. Tanjagre aidi. Adu waragana liktaba pabung dugi oina piro. Aishu namadagi bangta taba natine. Pithok ningdabada aishu number 1 ni ne number 1. Number 1 ga sukya yara ro. Yum sida la hektu je ai khaktani. Upu soga pakkai bina roile lokthokani aremada. Adu to boya dego. Adu di piro na. Hoine adu era di se. Lupa jani yang kai ni se. Siga sisina ne. Si yang kai se. Asida pabungi fees di tamani. Konjai da phamda si yang kai se pira loksaluko. Sina di yaro de pabung. Lupa samga pamu samga piro. Si yaro ba. Se lauro se. Adu na silu. Fi loksaluko. Masi ma demand gi mi oin tawra na. As nale koi pabung ju.
ꯑꯔꯤꯛꯄꯒ ꯑꯔꯤꯛꯄꯤꯒ ꯂꯧꯅꯩ ꯑꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯏꯁꯦ ꯁꯦꯜ ꯁꯤꯀꯤ ꯄꯥꯏꯗꯕ ꯑꯩꯉꯣꯟꯗꯕꯨ ꯀꯨꯕꯦꯔꯒ ꯊꯣꯟꯖꯜꯂꯝꯃꯤꯁꯤꯅꯤꯅꯦ ꯏꯅꯥꯎꯅ ꯂꯥꯛꯄꯤꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ? ꯑꯣꯖꯥ ꯑꯩ ꯐꯤꯂꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔꯒ ꯑꯃꯨꯛꯇ ꯎꯅꯖꯒꯦꯅ ꯂꯥꯛꯆꯔꯤꯕ. ꯑꯣ ꯑꯣꯖꯥ ꯑꯩꯒꯤ ꯐꯤꯂꯝꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤꯁꯨ ꯊꯨꯡꯉꯕ ꯐꯤꯂꯝꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯒꯁꯨ ꯀꯔꯤꯅꯣ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ. ꯑꯗꯣ ꯐꯤꯂꯝꯒꯤ ꯁ꯭ꯀ꯭ꯔꯤꯞꯀꯗꯤ ꯂꯩꯕꯤꯔꯕ꯭ꯔꯥ? ꯂꯩꯖꯗ꯭ꯔꯤꯗ ꯑꯣꯖꯥꯕꯨ. ꯑꯣꯖꯥꯒꯤ ꯐꯤꯂꯝ ꯑꯃꯗ ꯀꯨꯝꯈꯤꯕ ꯍꯦꯔꯣꯅꯤꯒꯤ ꯃꯃꯥꯟꯅꯕꯤ ꯁꯥꯈꯤꯕꯗꯣ ꯃꯃꯤꯡꯗꯨꯕꯨ ꯅꯣꯡꯄꯣꯛ ꯉꯥꯟꯕꯤ ꯃꯥ ꯑꯣꯏꯅ ꯀꯨꯝꯍꯟꯕꯤꯔꯣ. ꯑꯣ ꯑꯗꯣ ꯃꯥꯗꯤ ꯈꯔ ꯅꯧꯕꯅꯤꯅ ꯍꯦꯔꯣꯁꯦ ꯈꯔ ꯂꯤꯡꯕ ꯊꯥꯖꯤꯜꯂꯁꯤ. ꯑꯣꯖꯥ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ. ꯀꯔꯤ? ꯍꯦꯔꯣꯁꯤꯕꯨ ꯑꯩꯅꯒꯗꯤ ꯀꯨꯝꯕ ꯌꯥꯔꯣꯏꯗ꯭ꯔꯥꯕ? ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯀꯨꯝꯗꯣꯏꯕ? ꯌꯥꯕꯨꯗꯤ ꯌꯥꯏ, ꯑꯗꯨꯗ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯁꯛꯇꯣ. ꯅꯠꯇꯦ ꯃꯤꯅ ꯁꯨꯛꯌꯦꯡ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯌꯥꯏꯑꯕ. ꯁꯦꯟ ꯃꯥꯡꯖꯁꯅꯨ. ꯑꯩꯅ ꯍꯦꯔꯣ ꯀꯨꯝꯕ ꯌꯥꯅꯕ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯁꯦꯝꯕꯤꯌꯣꯕ ꯑꯣꯖꯥ. ꯁꯦꯜꯒꯤꯗꯤ ꯑꯣꯖꯥꯒꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦꯕ. ꯑꯩꯈꯣꯏ ꯏꯅꯥꯎꯒꯤ ꯃꯥꯏꯁꯦ ꯀꯌꯥ ꯀꯩꯗꯧꯗꯕꯗꯨꯗ ꯁꯨꯝ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯁꯤ ꯌꯦꯡꯉꯛꯏꯕꯅꯤꯅꯦ. ꯐꯔꯦ ꯁꯨꯝꯗꯧꯔꯁꯤ. ꯍꯥꯟꯅ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯩꯗꯃꯛ ꯅꯨꯄꯤꯗꯣ ꯍꯦꯛꯇ ꯙꯥꯛꯀ ꯐꯥꯔꯕꯀꯣ, ꯌꯨꯝ ꯑꯃꯗꯒ ꯄꯨꯟꯅꯒ ꯂꯩꯃꯤꯟꯅꯔꯕ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯀꯣꯟꯅ ꯇꯞꯅ ꯑꯃꯨꯛ ꯅꯨꯡꯁꯤꯔꯛꯄ. ꯑꯗꯨꯒ ꯐꯤꯂꯝ ꯃꯃꯤꯡꯅ ꯁꯛ ꯅꯠꯇꯦ ꯅꯨꯡꯁꯤꯕꯅ ꯙꯥꯛ ꯍꯦꯛꯇ ꯊꯣꯟꯖꯜꯂꯒ ꯂꯧꯔꯦ. ꯍꯧꯖꯤꯛꯀꯤ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯁꯛ ꯅꯠꯇꯦ ꯅꯨꯡꯁꯤꯕ. ꯌꯥꯝ ꯊꯤꯅ ꯐꯖꯔꯦ ꯑꯣꯖꯥ. ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤꯅꯦ ꯁꯤꯔꯒ ꯁꯤ ꯆꯪꯉꯒ ꯌꯥꯝ ꯊꯤꯅ ꯊꯨꯅ ꯍꯦꯛꯇ ꯅꯝꯊꯈ꯭ꯔꯗꯧꯅꯤ. ꯑꯗꯨꯒ ꯑꯦꯗꯚꯥꯟꯁꯇꯣ ꯈꯤꯇꯪ ꯄꯧꯔꯞ. ꯑꯦꯗꯚꯥꯟꯁꯀꯤꯗꯤ ꯀꯔꯤꯝꯇ ꯈꯟꯅꯔꯒꯨꯝꯁꯤ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯝꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯪꯒꯗꯧꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯦꯀꯥꯎꯟꯗꯣ ꯑꯩꯉꯣꯟꯗ ꯊꯥꯖꯟꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯑꯩ ꯑꯣꯖꯥꯒꯤ ꯖꯤꯄꯦꯗ ꯁꯠ ꯇꯧꯁꯟꯖꯔꯒꯦꯀꯣ. ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯤꯕꯨ? ꯏꯕꯥꯅꯤ ꯉꯁꯥꯏ ꯄꯥꯎ ꯐꯥꯎꯅꯕ ꯑꯩꯒꯤ ꯅꯝꯕꯔꯗꯣ ꯑꯗꯨꯗ ꯍꯦꯛꯇ ꯀꯥꯞꯁꯜꯂꯛꯑꯣ. ꯌꯥꯔꯦ. ꯍꯣꯏ ꯌꯥꯔꯦꯅꯦ. ꯑꯩ ꯍꯧꯖꯤꯛ ꯀꯥꯞꯁꯤꯟꯖꯔ. ꯐꯔꯦ ꯂꯣꯏꯅꯗ꯭ꯔ ꯂꯣꯏꯔꯦꯅꯦ. ꯐꯔꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯤꯀꯣ. ꯑꯩ ꯉꯥꯏꯈꯣꯅꯦꯍꯦ. ꯀꯩꯗꯧꯔꯦ ꯇꯥꯗ? ꯌꯨꯝꯁꯨ ꯌꯧꯁꯜꯂꯛꯑꯦ. ꯉꯔꯥꯡꯒꯤ ꯑꯔꯦꯝꯕ ꯃꯆꯤꯠ ꯈꯔ ꯂꯩꯍꯧꯏ. ꯃꯆꯥ ꯑꯃꯇꯪ ꯄꯥꯏꯈꯤꯁꯦꯕ꯭ꯔꯥ? ꯑꯗꯨ ꯑꯔꯥꯏꯕꯗꯤ ꯀꯩꯅꯣ. ꯑꯩꯅ ꯉꯛꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯤꯅ ꯃꯄꯥꯒꯨꯝꯕ ꯑꯩꯈꯣꯏꯗ ꯀꯦꯜꯂꯤꯕꯁꯤꯅꯤꯅꯦ. ꯑꯗꯨꯁꯨ ꯀꯔꯤ ꯉꯛꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ? ꯃꯇꯝꯒꯤꯅꯦ ꯁꯤꯗꯤ. ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯤꯔꯤꯁꯤꯗꯤ. ꯐꯣꯟ ꯂꯩꯔꯤ, ꯁꯦꯟ ꯑꯄꯥꯝꯕ ꯄꯤꯔꯤ. ꯁꯤꯗꯕꯨ ꯀꯔꯤꯒꯤ ꯀꯦꯜꯂꯣꯏꯗꯣꯏꯅꯣꯅꯦ ꯏꯅꯥꯎ ꯏꯕꯨꯡꯉꯣ? ꯑꯗꯨꯅꯤ ꯗꯥꯗꯥ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯥꯈꯪꯅꯦꯅ ꯇꯧꯔꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯥ ꯅꯥꯟꯗꯅ ꯃꯁꯥ ꯐꯤꯠ ꯑꯣꯏꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯒꯨꯂꯤ ꯈꯔ WY ꯀꯥꯏꯗꯣ ꯆꯥꯗꯅ ꯃꯁꯥꯗꯣ ꯃꯥꯡꯍꯟꯗꯅ ꯄꯠꯍꯟꯗꯅ ꯂꯩꯔꯕꯅꯤ나 ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯑꯄꯥꯝꯕꯗꯨ ꯃꯣꯏꯅ ꯄꯤꯕꯗꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯑꯩꯈꯣꯏꯗꯨ ꯑꯣꯏꯅ ꯌꯦꯡꯉꯛꯄꯅꯦꯃꯤ. ꯁꯤꯗꯕꯨ ꯑꯩꯈꯣꯏꯗ ꯀꯦꯟꯗꯅ ꯀꯅꯥ ꯀꯦꯟꯗꯣꯏꯅꯣ? ꯁꯤ ꯉꯛꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ. ꯑꯗꯨꯗꯤ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡꯗꯨꯗꯤ ꯌꯥꯅꯈ꯭ꯔꯦꯀꯣ. ꯑꯗꯨꯏ ꯋꯥꯔꯤꯗ ꯍꯧꯗꯣꯔꯛꯑꯅꯨ. ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯂꯝꯍꯥꯡꯗ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯁꯤꯡꯁꯤꯒꯤ ꯃꯇꯧ ꯌꯦꯡꯉꯒꯅꯦ ꯄꯨꯟꯁꯤꯔꯣꯟ ꯁꯥꯟꯅꯕꯅ ꯐꯔꯦꯗ. ꯅꯨꯄꯤꯅ ꯀꯣꯏꯅꯤꯡꯉꯤꯕ ꯂꯧꯕꯅ ꯀꯤꯔꯤꯕ. ꯉꯥꯏꯈꯣ, ꯑꯇꯩ ꯂꯥꯏꯔꯤ. ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯂꯩꯔꯥꯡꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ? ꯑꯗꯨ ꯋꯥꯗꯣ ꯍꯧꯗꯣꯔꯛꯀꯅꯨ. ꯅꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯀꯝꯗꯧꯔꯒꯦꯕ? ꯂꯩꯌꯦꯕ ꯑꯗꯨ ꯍꯧꯗꯣꯛꯅꯦꯅ ꯃꯁꯤ ꯁꯥꯏꯀꯜꯁꯤꯅ ꯇꯛꯑꯝꯃꯗꯤ ꯁꯤꯔꯣꯏꯗ꯭ꯔꯥ ꯅꯪ? ꯍꯣꯏ, ꯁꯥꯏꯀꯜꯅ ꯇꯛꯄꯗ ꯅꯪ ꯃꯤ ꯁꯤꯌꯦꯁꯤ ꯇꯥꯈ꯭ꯔꯕ꯭ꯔꯣ? ꯑꯁꯦꯡꯕ ꯁꯤꯌꯦꯗꯨ ꯈꯪꯉꯗꯤ ꯇꯛꯈꯥꯏꯔꯝꯒꯗꯕꯅꯤꯅꯦ. ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯤ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯋꯥꯔꯤ ꯁꯥꯐꯝ ꯏꯔꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ. ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯅꯊꯧ ꯂꯩꯕ꯭ꯔꯣ? ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯂꯥꯛꯄ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗꯒ ꯁꯛꯀ ꯇꯥꯈꯠ ꯁꯥꯔꯗꯅ. ꯀꯔꯤ? ꯑꯩꯕꯨ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯍꯥꯏꯒꯠꯂꯛꯄ ꯀꯥꯏꯅ ꯍꯥꯏꯅꯦ. ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯂꯦꯞꯄꯗꯤ ꯇꯛꯄ ꯇꯥꯕꯅꯤꯅ. ꯍꯩ, ꯀꯅꯥꯅꯣ ꯁꯤꯅ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯀꯅꯥꯅꯣ ꯁꯤꯅ? ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗꯩꯗ ꯍꯣꯡꯒꯠꯂꯒ ꯋꯥꯛꯁꯣꯞ ꯌꯥꯎꯔꯒ ꯊꯥꯎꯊꯤ ꯅꯝꯗꯅ ꯂꯩꯕ ꯃꯤꯅꯤꯗ. ꯊꯥꯎꯊꯤ ꯅꯝꯃꯤꯅꯦ. ꯑꯩꯒꯤ ꯋꯥꯛꯁꯣꯞꯀꯤ ꯄꯥꯅꯥ ꯄꯥꯏꯕ ꯈꯨꯠꯁꯤꯅꯅꯦ ꯅꯀꯣꯛꯇꯨꯗ ꯐꯥꯛ ꯊꯥꯔꯗꯤ ꯅꯁꯥꯒ ꯅꯀꯣꯛꯀ ꯇꯣꯉꯥꯟ ꯇꯥꯅꯤ.
ai chidi pu yare ne nang na yum si pulap laishalura laishalura ꯑꯦ ꯑꯩ ꯌꯨꯝ ꯊꯤꯜꯂꯦꯔꯒ ꯅꯣꯏꯗꯤ ꯀꯩꯗꯧꯗꯣꯏꯕ ok lo sange ꯑꯣꯛ ꯂꯣꯏꯗꯣꯏꯕ ꯑꯣꯛ ꯂꯣꯏꯗꯣꯏꯕ ꯑꯗꯨꯗꯤ ꯂꯩꯔꯣꯅꯦ ꯃꯁꯤ ꯌꯥꯝ ꯉꯥꯡꯉꯤꯅꯦ. ꯅꯣꯏ ꯑꯩ ꯌꯨꯝꯁꯤꯗ ꯑꯣꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯎꯊꯤ ꯇꯩꯕ ꯅꯨꯄꯥꯁꯦ ꯑꯐꯥꯎ ꯌꯥꯝ ꯁꯥꯏꯌꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯑꯩꯅ ꯋꯥꯔꯛꯀꯦꯅ ꯇꯧꯔꯝꯃꯤꯕ ꯅꯠꯇꯦꯅꯦ ꯄꯥꯕꯨꯡ ꯍꯣꯏꯅ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝ ꯈꯟꯅꯕ ꯍꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯈꯠꯅꯍꯧꯔꯒꯦꯅꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟ ꯃꯃꯥꯡꯁꯤꯗ ꯂꯦꯞꯁꯜꯂꯒ ꯋꯥꯊꯤ ꯉꯥꯡꯅ ꯂꯩꯔꯝꯃꯒ ꯌꯥꯔꯦ ꯌꯥꯔꯦ ꯄꯥꯕꯨꯡꯅ ꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯁꯥꯏꯀꯜꯁꯤꯒ ꯃꯐꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯂꯩꯔ ꯍꯥꯜꯂꯨꯔꯕ ꯑꯦ ꯑꯩꯁꯤ ꯂꯩꯔ ꯍꯥꯠꯂꯨꯔꯒ ꯍꯥꯏꯅꯦ ꯃꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯂꯩꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯣ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩꯁꯦ ꯐꯤꯂꯝ ꯌꯥꯎꯔꯤꯕ ꯃꯤꯅꯦ ꯑꯩꯒꯤ ꯕ꯭ꯔꯦꯀꯤꯡ ꯀꯌꯥꯝ ꯂꯩ ꯈꯪꯕ꯭ꯔꯣ ꯅꯪ ꯕ꯭ꯔꯦꯀꯤꯡ ꯀꯌꯥꯝ ꯂꯩꯒꯦ ꯀꯥꯏꯅ ꯅꯪ ꯅꯌꯨꯝꯁꯦ ꯂꯩꯅꯤꯡꯕ꯭ꯔꯣ ꯂꯩꯅꯤꯡꯗꯕ꯭ꯔꯥ ꯅꯌꯨꯝꯁꯦ ꯇꯥꯟꯊꯣꯛꯎꯔꯕ ꯍꯧꯖꯤꯛ ꯅꯌꯨꯝꯁꯦ ꯂꯩꯔꯨꯔꯕ ꯅꯪ ꯑꯩꯈꯣꯏ ꯍꯥꯏꯔꯝꯃꯤꯁꯨ ꯑꯗꯨꯅꯤ ꯂꯩꯔꯒꯦ ꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯌꯨꯝꯁꯤ ꯄꯨꯂꯞ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯣꯛ ꯂꯣꯏꯒꯦ ꯑꯣꯛ ꯂꯣꯏꯒꯦ ok marum loge ꯑꯣꯛ ꯂꯣꯏꯒꯦꯕ ꯅꯣꯏꯒ ꯉꯥꯡꯅꯕ ꯂꯦꯞꯄ ꯆꯠꯊꯣꯛꯁꯤ ꯅꯣꯏꯒ ꯂꯧꯊ꯭ꯔꯥꯎꯁꯤꯒ ꯃꯥꯟꯅꯕ yam na chen na yam mi na de mana nam thi ba 이나오자ꯊꯕꯛꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯁꯤꯀꯣ ꯍꯌꯦꯡ ꯅꯪꯅꯕ ꯄꯤꯈꯤꯗꯣꯏꯅꯤꯀꯣ ꯅꯪꯗꯕꯗꯤ ꯌꯥꯔꯣꯏꯍꯦ ꯅꯪꯅꯤꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯪꯅꯤꯗꯤ ꯍꯥꯏꯕꯨ ꯍꯦꯛꯇ ꯅꯪꯗꯦꯅꯦ ꯃꯤꯋꯥ ꯇꯥꯏꯅꯦ ꯀꯦꯕꯤ ꯑꯣꯖꯥ ꯍꯩ ꯋꯥꯔꯤ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯁꯤꯅꯦ ꯍꯦ ꯏꯁ ꯀꯤꯈ꯭ꯔꯦꯗ ꯀꯩ ꯋꯥꯔꯤꯅꯣ ꯑꯣꯖꯥ ꯍꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯐꯤꯂꯝ ꯀꯨꯝꯕꯤ ꯑꯃ ꯂꯩꯔꯤꯅꯦ ꯍꯦ ꯃꯗꯨ ꯅꯪ ꯀꯣꯏꯁꯟꯗꯕ ꯌꯥꯗ꯭ꯔꯦ 이보 ꯏꯁ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯑꯣꯖꯥ ꯐꯥꯒꯤ ꯅꯠꯇꯦ ꯃꯁꯛꯇꯣ ꯌꯥꯝ ꯅꯨꯡꯁꯤꯗꯕ 이봉은 ꯅꯪꯉꯣꯟꯗ ꯀꯣꯏꯊꯠꯂꯨꯕ ꯑꯣꯖꯥ ꯍꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯕ ꯅꯨꯄꯤꯗꯨꯔꯥ ꯃꯥꯅꯤ ꯃꯥꯅꯤ ꯃꯗꯨ ꯅꯨꯄꯤꯗꯣ ꯇꯤ ꯍꯥꯎꯇꯕꯅꯦ ꯅꯣꯡꯃ ꯑꯣꯖꯥ ꯍꯣꯏꯗ ꯂꯥꯛꯄꯗ ꯊꯦꯡꯅꯩꯌꯦꯕꯀꯣ ꯃꯥꯏ ꯕꯦꯒꯇꯣ ꯄꯨ ꯉꯝꯗꯅ ꯇꯨꯁꯜꯂꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯕꯦꯅꯦꯠ ꯅꯞꯄꯤꯒꯦꯅ ꯇꯧꯕ ꯅꯞꯄꯤꯒꯦ ꯁꯣꯜꯂꯛꯀꯅꯨ ꯊꯦꯡꯉꯛꯀꯅꯨ ꯅꯛꯁꯜꯂꯛꯀꯅꯨ ꯌꯥꯝ ꯐꯥꯎꯔꯦ ꯁꯤꯅꯤ ꯃꯥ ꯈꯜꯂꯤꯁꯦ ꯑꯉꯛꯄ ꯃꯑꯣꯡꯅꯦꯕ ꯃꯣꯏ ꯐꯤꯂꯝꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯇꯧꯒꯗꯕꯅꯤꯅꯦ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔ ꯀꯅꯥ ꯌꯦꯡꯕꯤꯗꯣꯏꯅꯣ ꯊꯥꯎꯊꯤꯁꯤꯕꯨ ꯈꯨꯠꯇꯨꯅ ꯃꯣꯠꯀꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤꯗ ꯃꯗꯨ ꯅꯠꯇꯦ ꯃꯁꯥꯒꯤ ꯀꯦꯡꯉꯕꯅꯤ ꯃꯄꯨꯟꯁꯤꯒꯤꯁꯨ ꯐꯅꯦꯛ ꯁꯦꯠꯄ ꯍꯩꯇꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯋꯥꯏꯖꯥꯔ ꯆꯥꯗꯦ ꯃꯧꯄꯥ ꯅꯨꯄꯥꯗꯨꯒ ꯇꯣꯏꯅ ꯈꯠꯅꯩ ꯃꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗꯕꯨ ꯊꯤꯅ ꯉꯥꯡꯉꯤꯅꯦ ꯉꯁꯤꯃꯛꯇꯣ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯑꯩꯕꯨ ꯃꯤ ꯅꯠꯇꯕꯗꯧꯅ ꯉꯥꯡꯉꯤꯕꯅꯤꯅꯦ ꯍꯣꯏ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩ ꯀꯣꯏꯁꯟꯗ ꯄꯔꯥꯗ ꯇꯝꯕꯤꯔꯁꯤꯔꯣ ꯑꯁ ꯅꯪꯗꯤ ꯌꯥꯔꯣꯏꯗ ꯋꯥ ꯉꯥꯡꯕꯧ ꯆꯨꯝꯅ ꯉꯥꯡ ꯍꯩꯇꯦ ꯃꯔꯩꯗꯨ ꯇꯂꯞꯅ ꯂꯣꯏ ꯊꯥꯒꯠꯂꯕꯅꯦꯃꯤ ꯑꯗꯣ ꯅꯣꯏꯅ ꯐꯥꯔꯒ ꯑꯩꯒꯤ ꯂꯧꯁꯤꯜꯂꯁꯤꯔꯣ ꯑꯣꯖꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯒꯤ ꯄꯔꯥ ꯇꯝꯕꯤꯕꯗꯨꯗꯤꯅꯦ ꯑꯉꯥꯡꯁꯤꯡꯁꯤꯅ ꯌꯥꯔꯔꯣꯏ ꯍꯦ ꯑꯉꯥꯡꯁꯥ ꯃꯗꯨꯒꯨꯝꯕꯗꯨꯗꯤꯅꯦ ꯅꯪ ꯑꯣꯖꯥꯅ ꯇꯧꯒꯗꯕ ꯈꯪꯉꯕ ꯑꯣꯖꯥ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯦꯔꯣ ꯀꯨꯝꯗꯕ ꯌꯥꯗꯕꯅꯦꯕ ꯌꯥꯅꯦꯝꯅꯦ ꯑꯩ ꯂꯣꯏ ꯇꯧꯒꯦꯝꯅꯤ ꯅꯤꯄꯥ ꯑꯩꯅ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟꯁꯦ ꯃꯇꯤꯛ ꯆꯥꯅ ꯆꯥꯎꯅ ꯄꯤꯅꯦꯕ ꯑꯣꯖꯥ ꯌꯥꯅꯦ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯥꯎꯕꯅꯦ ꯑꯗꯨ ꯐꯤꯂꯝꯁꯦ ꯈꯤꯇꯪ ꯊꯨꯅ ꯍꯧꯅꯕ ꯁꯤꯟꯕꯤꯌꯣꯕ ꯌꯥꯅꯦ ꯑꯩ ꯂꯣꯏ ꯇꯧꯒꯦꯃꯤ ꯅꯨꯄꯥ ꯅꯪꯕꯣ ꯅꯣꯡꯄꯣꯛ ꯉꯥꯟꯕꯤ ꯍꯩꯃꯥ ꯑꯣꯖꯥ ꯀꯔꯣꯝꯗꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯃꯅꯨꯡ ꯆꯪꯁꯦ ꯌꯥꯅꯤ ꯀꯝꯄꯨꯇꯔ ꯃꯃꯥꯡꯗꯅꯦ ꯐꯝꯃꯟꯗꯅ ꯋꯥꯔꯦꯝꯅꯦ ꯅꯣꯏ ꯇꯥꯃꯣꯁꯦ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯀꯅꯦꯌꯦ ꯑꯗꯨꯗ ꯅꯪꯅ ꯍꯦꯔꯣꯏꯅꯤ ꯍꯥꯏꯕꯗꯨꯗ ꯆꯥꯟꯁ ꯑꯃ ꯐꯪꯉꯦꯅ ꯍꯦꯔꯣꯏꯅꯤ ꯀꯨꯝꯅꯅꯕ ꯍꯥꯏꯕ ꯂꯥꯛꯏꯅꯤꯅꯦ ꯑꯣꯍꯣ ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯀꯔꯝ ꯀꯥꯟꯗꯤ ꯍꯧꯗꯣꯏꯅꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃ ꯐꯤꯂꯝ ꯑꯃ ꯀꯟꯅ ꯇꯧꯔꯤꯗꯣ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯍꯧꯖꯤꯜꯂꯁꯤ ꯁꯤꯅꯤ ꯑꯩꯈꯣꯏ ꯈꯟꯅꯔꯤꯁꯤꯁꯨ ꯌꯥꯏꯌꯦ ꯑꯣꯖꯥ ꯇꯥꯃꯣꯅ ꯀꯗꯥꯏꯗꯒꯤ ꯌꯨꯝꯕꯨꯗꯤ ꯑꯩ ꯁꯤꯡꯖꯃꯩ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯒꯤ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅꯒ ꯌꯦꯡꯈꯠꯄ ꯌꯥꯝ ꯋꯥꯡꯕ ꯌꯨꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯌꯨꯝ ꯁꯦꯀꯦꯟ ꯑꯝꯇ ꯌꯥꯅꯤ ꯁꯦꯗꯨꯜꯗꯣ ꯌꯥꯝ ꯊꯨꯅ ꯁꯪꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯌꯥꯅꯅꯕ ꯍꯣꯠꯅꯔꯛꯑꯒꯦ ꯚꯥꯏ ꯑꯁ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯝꯇ ꯁꯥ ꯌꯥꯗꯦ ꯑꯃꯨꯛꯇꯣꯏꯕ ꯅꯝꯅꯤ ꯀꯩꯗꯧꯔꯒꯦ ꯅꯝꯒꯗꯧ ꯂꯩꯔ ꯐꯤꯂꯝꯁꯤꯗ ꯅꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯑꯁ ꯊꯝꯃꯦ ꯀꯣ ꯗꯤꯃꯥꯟ ꯃꯌꯥꯝꯁꯤꯅꯕ ꯃꯦꯟ ꯃꯥꯟ ꯇꯥꯕꯖꯥꯟꯇꯦ ꯃꯈꯥ ꯇꯥꯕꯤꯌꯨ ꯁꯣꯝꯕꯨ ꯅꯣꯡꯃ ꯑꯩꯅ ꯊꯦꯡꯅꯕꯗ ꯑꯅꯣꯛ ꯁꯨꯝꯃꯨꯛ ꯄꯥꯛꯄ ꯑꯃ ꯊꯦꯠꯂꯒ ꯇꯤꯠ ꯀꯥꯏꯅ ꯒꯥꯔꯤ ꯃꯆꯥꯗ ꯊꯧꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯎꯖꯍꯧꯕ ꯑꯗ ꯐꯤꯂꯝ ꯑꯃ ꯄꯨꯊꯣꯛꯑꯒ ꯁꯣꯝꯕꯨ ꯍꯦꯔꯣꯏꯟ ꯑꯃꯨꯛꯇꯪ ꯀꯨꯝꯍꯟꯅꯤꯡꯕ ꯑꯗꯨꯗ ꯑꯣꯖꯥꯁꯤꯒ ꯇꯥꯟꯅꯔꯒ ꯁꯣꯝꯒꯤ ꯌꯨꯝ ꯊꯤꯖꯔꯛꯏꯕ
ꯑꯩꯒꯤꯕꯨꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯇꯥꯃꯣ ꯑꯗꯣ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯗꯤꯅꯦ ꯅꯁꯥ ꯅꯁꯥ ꯂꯩꯔꯤꯉꯩꯗ ꯉꯥꯡꯅ ꯊꯣꯛꯎꯔꯣꯕ ꯑꯩꯕꯨꯗꯤ ꯍꯥꯟꯅ 30 ꯂꯧꯕꯅꯦ ꯑꯗꯣ ꯇꯥꯃꯣꯅ ꯅꯨꯡꯁꯤꯕꯤꯔꯗꯤ ꯈꯔ ꯍꯥꯞꯄꯤꯒꯗ꯭ꯔꯥ ꯁꯦꯜꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯔꯅꯨꯗ ꯍꯦꯔꯣꯏꯟ ꯀꯨꯝꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯇꯝ ꯀꯌꯥꯅꯣ ꯑꯗꯨꯝ ꯆꯪꯒꯗꯣꯏꯁꯦ ꯌꯥꯝꯗꯤ ꯍꯥꯏꯔꯛꯑꯅꯨ ꯑꯩ 50K ꯈꯛꯇꯪ ꯊꯧꯔꯛꯑꯒꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯃꯣ ꯑꯗꯣ ꯍꯦꯔꯣꯗꯤ ꯀꯅꯥꯅꯣ ꯑꯗꯣ ꯍꯦꯔꯣꯒꯤ ꯃꯇꯥꯡꯗꯤ ꯈꯟꯅꯈꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯦꯔꯣꯁꯤꯡꯁꯤꯅꯅꯦ ꯁꯦꯗꯨꯜ ꯁꯪꯉꯤꯒ ꯁꯪꯗꯦꯒ ꯆꯤꯟꯈꯤꯕꯁꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯈꯔ ꯊꯨꯅ ꯍꯧꯅꯤꯡꯉꯤꯁꯤꯒ ꯀꯟꯇ꯭ꯔꯥꯁ ꯈꯔꯗꯤ ꯂꯩꯅꯦ ꯋꯥꯔꯤꯁꯤꯒꯤ ꯍꯥꯏꯔꯗꯤꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯑꯣꯏꯅ ꯀꯨꯝꯍꯜꯂꯁꯤꯔꯅ ꯍꯥꯟꯅ ꯀꯨꯝꯗꯕꯅꯤꯅ ꯑꯩꯅꯒ ꯑꯅꯧꯕ ꯑꯣꯏꯔꯦ ꯁꯨꯝ ꯁꯦꯜ ꯃꯥꯡꯒꯗ꯭ꯔꯅ ꯈꯟꯖꯔꯤꯕ ꯃꯥꯡꯖꯅꯨ ꯃꯥꯡꯈ꯭ꯔꯁꯨ ꯀꯔꯤꯝꯇ ꯀꯥꯏꯗ꯭ꯔꯦ ꯑꯩꯒꯤꯁꯨ ꯃꯦꯃꯣꯔꯤ ꯑꯃ ꯂꯩꯍꯧꯕꯅ ꯐꯕ꯭ꯔꯥ ꯈꯟꯕꯗꯒꯤ ꯐꯤꯂꯝꯁꯦ ꯃꯊꯪ ꯄꯨꯊꯣꯛꯆꯅꯤꯡꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯌꯥꯝꯅꯗꯤ ꯌꯥꯖꯗꯕꯅꯦ ꯑꯗ ꯑꯩꯅ ꯁ꯭ꯇꯣꯔꯤꯗꯣ ꯌꯦꯡꯕꯗ ꯌꯥꯒꯗ꯭ꯔꯥꯅ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯐꯪꯒꯗ꯭ꯔꯥꯅ ꯑꯩꯅ ꯀꯟꯅ ꯇꯛꯄꯗꯒꯤ ꯌꯥꯗꯤ ꯌꯥꯔꯕꯅꯦ ꯅꯠꯇ꯭ꯔꯥ ꯈꯪꯗꯦꯗ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯐꯤꯜꯝꯁꯦ ꯍꯤꯠ ꯆꯠꯂ ꯂꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯍꯤꯠ ꯆꯠꯅꯅꯕꯨꯗꯤ ꯍꯣꯠꯅꯅꯤꯗ ꯑꯣꯖꯥ ꯉꯥꯟꯕꯤꯒꯤ ꯗ꯭ꯔꯦꯁꯁꯤꯒꯤ ꯃꯇꯥꯡꯁꯤꯕꯨ ꯑꯐꯕ ꯗꯤꯖꯥꯏꯅꯔ ꯑꯃ ꯇꯥꯟꯅꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪꯁꯦ ꯐꯤꯔꯣꯜ ꯈꯔ ꯌꯦꯡꯍꯧꯕꯅ ꯐꯔꯣꯏ ꯌꯥꯏ ꯀꯩꯅꯣꯅꯦ ꯉꯥꯟꯕꯤ ꯍꯪꯆꯤꯠꯁꯦ ꯁꯪꯒꯗꯤꯅꯦ ꯗ꯭ꯔꯦꯁ ꯈꯔ ꯂꯩꯁꯜꯂꯨꯕ ꯌꯥꯏ ꯑꯗꯨꯒ ꯀꯁꯇꯝꯒ ꯇꯥꯟꯅꯔꯒꯅꯦ ꯐꯖꯒꯗꯕꯗꯣ ꯑꯩꯈꯣꯏ ꯇꯥꯟꯅꯔꯁꯦꯕ ꯑꯗꯨ ꯀꯝꯗꯧꯁꯤꯒꯦ ꯐꯩꯅꯦ ꯌꯥꯏ ꯑꯣꯖꯥ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯍꯦꯛꯇ ꯆꯠꯂꯁꯦ ꯌꯥꯔꯦꯀꯣ ꯌꯥꯔꯦꯅꯦ ꯑꯣꯖꯥ ꯆꯠꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ 이베마 ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯗꯤꯅꯦ ꯌꯨꯝꯂꯣꯟꯅꯕꯁꯦ ꯑꯃꯒ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯏꯟꯖꯥꯡꯒ ꯂꯥꯟꯅꯗꯅꯅꯦ ꯆꯥꯃꯤꯟꯅꯩ ꯁ꯭ꯋꯥꯏꯗꯗꯤ ꯑꯃꯒ ꯑꯃꯠꯇ ꯅꯨꯡꯁꯤꯅꯗꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤ ꯍꯥꯏ 이베마 ꯃꯅꯤꯡꯂꯣꯝꯒꯤ ꯁꯝꯕꯟꯁꯦ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯧꯅ ꯇꯧꯏꯅꯦꯍꯦ ꯍꯣꯏ ꯃꯁꯤ ꯈꯔ ꯌꯦꯡꯁꯜꯂꯨꯀꯣ 이베마 ꯍꯣꯏ ꯕꯥꯆꯧ ꯑꯩꯅ ꯃꯂꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯕꯗꯨ ꯐꯪꯂꯕꯗꯤ ꯆꯦꯛꯀꯤ ꯌꯨꯝꯃꯛ ꯁꯥꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯝꯕꯜꯁꯤꯃꯗꯤꯅꯦ ꯑꯩ ꯆꯦꯛꯄꯜ ꯑꯣꯏꯅ ꯈꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯀꯥꯟꯗꯦꯗ ꯕꯥꯆꯧ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯃꯔꯨꯞ ꯐꯪꯕꯗꯨꯅꯅꯦ ꯑꯩꯒꯤ ꯔꯥꯅꯤ ꯐꯤ ꯃꯨꯀꯥ ꯐꯤ ꯁꯥꯅꯕꯅꯦ ꯁꯦꯜ ꯑꯣꯏꯅ ꯈꯔ ꯈꯥꯏꯕꯤꯌꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯦ ꯃꯄꯥꯟꯒꯤ ꯂꯝꯗꯅꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥꯟꯒꯤ ꯂꯝꯗꯗꯤ ꯊꯥꯗꯣꯛꯄ ꯏꯉꯝ ꯉꯝꯗꯦ ꯄꯨꯁꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ ꯑꯗꯣ ꯕꯥꯆꯧ ꯑꯩꯈꯣꯏꯒꯤꯅꯦ ꯐꯖꯈ꯭ꯔꯕ ꯔꯥꯅꯤ ꯐꯤ ꯋꯥꯡꯈꯩ ꯐꯤꯁꯤꯕꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯣꯡꯅ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯔꯥꯅꯤ ꯐꯤꯁꯦ ꯂꯥꯏꯅ ꯃꯦꯆꯤꯟꯅ ꯁꯥꯏ ꯑꯗꯨꯒ ꯄꯨꯝꯅꯃꯛꯇꯣ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯁꯜꯂꯛꯏ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯔꯤꯕ ꯈꯨꯠꯅ ꯁꯥꯕꯁꯤꯒꯗꯤꯅꯦ ꯂꯝꯕꯥ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯍꯩ ꯀꯊꯤꯟ ꯐꯝꯕꯤ ꯈꯔꯅ ꯃꯩ ꯊꯥꯈ꯭ꯔꯦꯗꯅ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯍꯣꯡꯅ ꯄꯨꯁꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯁꯤꯡꯗꯨ ꯀꯔꯝꯅ ꯁꯤꯠꯀꯅꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ GST ꯂꯧꯈꯠꯂꯛꯄꯗꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯌꯧꯈ꯭ꯔꯦ ꯍꯦꯟꯗꯂꯨꯝ ꯇꯦꯛꯁꯇꯥꯏꯜꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯕꯨ GSTꯗ 12% ꯂꯧꯏ ꯍꯥꯏꯔꯤꯅꯦ ꯃꯁꯤ ꯉꯁꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯔꯕꯅꯦꯕ ꯍꯩ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯡꯁꯤ ꯈꯤꯡꯉꯛꯏꯁꯤꯅ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯩꯔꯥ ꯄꯥꯏꯕꯤꯅꯒ ꯀꯧꯊꯣꯛꯏꯖꯥꯠꯂꯣ ꯅꯠꯇꯦꯗ ꯕꯥꯆꯧ ꯑꯁꯣꯝꯗ ꯆꯅꯝ ꯇꯦꯜꯍꯧ ꯁꯨꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯁꯦ ꯕꯥꯆꯧꯒꯤ ꯁꯔꯨꯛꯅ ꯆꯥꯍꯧꯔꯣ ꯑꯩ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯥꯔꯨꯔꯒꯦ ꯄꯣꯠ ꯆꯩꯁꯦ ꯑꯩ ꯀꯣꯟꯅ ꯄꯨꯁꯜꯂꯒꯦ ꯍꯣꯏ ꯑꯉꯥꯡꯈꯩꯅ ꯅꯍꯥꯟꯈꯣꯏ ꯃꯤꯃꯤ ꯁꯤꯡꯖꯨ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯕꯨ ꯈꯪꯗꯦꯅꯦ ꯃꯁꯤ ꯉꯁꯥꯏꯅ ꯊꯣꯛꯂꯛꯄ ꯌꯥꯔꯕꯅꯦꯕ ꯂꯥꯛꯇꯤ ꯂꯥꯛꯑꯦꯍꯦ ꯍꯩ ꯈꯔ ꯊꯨꯅ ꯂꯥꯛꯎꯅꯦ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤꯅꯦ ꯀꯩꯅꯣ ꯄꯪꯈꯤꯡꯗ ꯈꯤꯡꯉꯤꯗꯨꯕꯣ ꯑꯩꯈꯣꯏ ꯕꯥꯆꯧꯅꯅꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯀꯧꯔ ꯖꯥꯠꯂꯥꯅ ꯍꯥꯏꯍꯧꯔꯕꯅꯤ
ꯅꯪꯗꯤ ꯁꯤꯡꯖꯨ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯁꯨꯡꯊꯣꯛꯇꯤ ꯊꯣꯛꯂꯛꯇꯦ ꯑꯗ ꯁꯥꯎꯅꯤꯡꯗꯅꯅꯦ ꯍꯟꯖꯤꯟ ꯈꯤꯡꯉꯤꯅꯤ ꯌꯥꯔꯦ ꯁꯥꯎꯕꯤꯔꯅꯨ ꯌꯥꯗ ꯇꯧꯏꯅꯤ ꯁꯦ ꯂꯧꯁꯤꯜꯂꯣ ꯆꯠꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ ꯉꯥꯏꯈꯣꯏ ꯉꯥꯏꯕ ꯌꯥꯔꯔꯣꯏꯌꯦ ꯕꯥꯆꯧ ꯂꯩꯍꯧꯋꯦ ꯍꯥꯏꯕ ꯑꯁ ꯉꯁꯥꯏꯅꯦ ꯅꯣꯏ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯈꯠꯅꯕꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯇꯥꯍꯧꯋꯦ ꯅꯣꯏ ꯕꯥꯆꯧ ꯀꯥꯏ ꯂꯩꯍꯧꯒꯦ ꯁꯤꯡꯖꯨ ꯆꯥꯎꯔꯤꯌꯦ ꯑꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯊꯣꯛꯂꯛꯏꯅꯤ ꯑꯗꯣ ꯇꯥꯀꯨꯃꯥꯟ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅꯩꯁꯦ ꯅꯣꯡꯃ ꯈꯪꯉꯛꯑꯗꯤꯀꯣ ꯅꯥꯇꯩ ꯆꯥꯟꯅꯔꯣꯏꯗꯣꯏꯅꯤ ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯣꯟꯊꯣꯛꯄ ꯂꯥꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯩꯅꯦꯅ ꯇꯩꯁꯦ ꯅꯣꯡꯃꯇ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯩꯁꯦ ꯀꯅꯥꯝꯇ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ ꯊꯃꯣꯏꯗꯅꯦ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯅꯁꯦꯕ ꯅꯪꯒꯤ ꯐꯣꯟ ꯑꯃ ꯂꯩꯔꯛꯑꯣꯔꯥ ꯌꯥꯔꯅꯤꯕ ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯐꯥꯔꯒꯅꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯍꯪꯀꯅꯤꯕ ꯍꯣꯏꯗ ꯑꯩꯗꯤ ꯃꯁꯤꯒꯤ ꯈꯨꯀꯣꯏꯅ ꯁꯤꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯏꯁ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯤꯕ ꯀꯃꯥꯏ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯍꯤꯟꯖꯥꯡ ꯂꯥꯜꯂ ꯆꯥꯃꯤꯟꯅꯔꯤ ꯑꯩꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡ ꯅꯪꯅ ꯈꯪꯉꯤ ꯅꯪꯅ ꯄꯥꯝꯕ ꯑꯆꯥꯄꯣꯠ ꯑꯩꯅ ꯂꯩꯔꯤ ꯑꯗꯣ ꯅꯣꯏ ꯕꯥꯆꯧꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯗꯤ ꯌꯥꯝ ꯊꯤ ꯌꯥꯅꯗ꯭ꯔꯦꯍꯦ ꯑꯗꯨꯅꯦꯃꯤ ꯑꯍꯜ ꯑꯅꯤꯁꯦ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯍꯣꯏ ꯏꯕꯦꯝꯃ ꯕꯥꯆꯧ ꯀꯧꯔꯛꯑꯦ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯉꯥꯏꯈꯣꯏ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯄꯣꯝꯃꯛꯑꯣꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯆꯪꯈ꯭ꯔꯒꯦ ꯂꯣꯏꯔꯀꯥꯟꯗ ꯀꯪꯁꯤ ꯈꯤꯉꯧꯀꯣ ꯍꯣꯏ ꯆꯠꯂꯦ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯒꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯈꯤꯇ ꯍꯥꯞꯄꯨ ꯂꯥꯎꯅꯦ ꯍꯣꯏ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯅꯦ ꯍꯩ ꯇꯣꯝꯄꯣꯛ ꯁꯥꯔ ꯌꯦꯟ ꯅꯨꯡ ꯂꯧ ꯆꯠꯅꯤꯗꯨꯕꯨ ꯆꯠꯈ꯭ꯔꯕꯣ ꯍꯩ ꯌꯦꯟꯕꯨꯗꯤ ꯂꯧꯕ ꯆꯠꯈ꯭ꯔꯦꯅꯦ ꯅꯨꯡꯗꯨꯅ ꯅꯪ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯐꯥꯒꯤ ꯇꯧꯃꯟꯕꯁꯤ ꯃꯥꯕ ꯍꯩ ꯑꯩꯈꯣꯏꯒꯤ ꯂꯣꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯍꯩ ꯇꯣꯝꯄꯣꯛ ꯌꯦꯟ ꯅꯨꯡ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯇꯩ ꯃꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯆꯥꯛ ꯆꯥꯔꯤꯕ ꯃꯤꯗꯨꯗ ꯆꯥꯛ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯜꯂꯨꯕꯗꯨꯗꯩꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯃꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯈꯨꯝꯅꯤ ꯅꯠꯇꯦꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕꯗꯨꯕꯨ ꯀꯦꯖꯤ ꯀꯌꯥꯒꯤꯅꯣ ꯁꯥꯔꯅ ꯐꯪꯒꯗꯕ ꯁꯦꯜꯗꯣ ꯌꯥꯝ ꯂꯞ ꯇꯧꯔꯝꯒꯅꯤꯅ ꯀꯦꯖꯤ 8ꯀꯤ ꯍꯦꯛꯇ ꯁꯦꯝꯖꯤꯜꯂꯝꯅꯤ ꯁꯥꯔ ꯊꯤꯟꯁꯨ ꯊꯤꯜꯂꯛꯇ꯭ꯔꯤꯕ ꯄꯩꯁꯥꯗꯨꯗ ꯅꯪꯅ ꯋꯥꯈꯜ ꯁꯥꯒꯠꯂꯤꯕꯅꯤꯅꯦ ꯍꯥ ꯁꯥꯔ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯅꯤ ꯀꯩꯅꯣ ꯑꯣ ꯁꯥꯔꯁꯦ ꯌꯥꯝ ꯉꯝꯕ ꯃꯤꯅꯦꯁꯦ ꯃꯣꯏ ꯈꯪꯉꯦꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯁꯨ ꯈꯪꯉꯤꯅꯤꯅꯦ ꯍꯥ ꯍꯣꯏ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯃꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯅ ꯄꯣꯔꯛꯑꯕ ꯅꯪꯒꯤꯗꯤꯅꯦ ꯅꯈꯣꯏ 5ꯒꯤꯗꯃꯛꯇ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯔꯗꯕꯅꯤ ꯁꯥꯔ ꯑꯩꯗꯤ ꯐꯨꯔꯤꯠ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯎ ꯄꯥꯝꯗꯗꯅ ꯐꯨꯔꯤꯠ ꯑꯣꯏꯅ ꯄꯥꯝꯃꯤꯗꯨꯅ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯈꯣꯡꯒ꯭ꯔꯥꯎꯗꯤ ꯃꯤꯅ ꯀꯌꯥ ꯎꯗꯦ ꯐꯨꯔꯤꯠ ꯃꯈꯟ ꯁꯤꯜꯂꯒꯗꯤ ꯌꯥꯝ ꯂꯩꯕ ꯃꯥꯜꯂꯦꯕ ꯑꯗꯨꯒꯤꯅꯤꯗ ꯁꯥꯔ ꯂꯩꯅꯤ ꯐꯨꯔꯤꯠꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎꯁꯨ ꯂꯩꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯀꯣ ꯂꯥꯛꯆꯔꯦ ꯑꯣ ꯅꯪ ꯂꯥꯛꯕ꯭ꯔꯥ ꯆꯪꯉꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯊꯦꯡꯉꯤꯗ ꯏꯌꯥꯝꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯅ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯐꯣꯡ ꯑꯩꯈꯣꯏ ꯁꯥꯔꯒꯤꯁꯤꯗꯤ ꯌꯨꯅꯤꯅꯦ ꯏꯌꯥꯝꯕ ꯄꯩꯁꯥ ꯂꯧꯁꯜꯂꯨꯅꯕ ꯑꯉꯥꯡꯒ ꯂꯩꯒꯗ꯭ꯔꯣ ꯃꯅꯤ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯒꯥꯔꯤꯗ ꯁꯦꯜꯗꯣ ꯌꯥꯎꯍꯧꯔꯤꯌꯦ ꯀꯔꯤ ꯂꯩꯇꯅꯤꯒꯦꯅꯦ ꯇꯣꯝꯄꯣꯛ ꯑꯝꯇ ꯊꯣꯔꯛꯎ ꯂꯥꯎꯅꯦ ꯅꯪꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯁꯥꯔ ꯇꯣꯝꯄꯣꯛ ꯅꯣꯏ ꯇꯥꯃꯅꯤ ꯍꯣꯏꯗꯣ ꯒꯥꯔꯤꯗ ꯂꯩꯍꯧꯕꯅꯤ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒ ꯑꯃꯨꯕ ꯑꯃ ꯂꯩꯍꯧꯕꯅꯤ ꯅꯪ ꯑꯃꯨꯛꯇ ꯂꯧꯁꯜꯂꯨꯆꯣ ꯍꯣꯏ ꯌꯥꯅꯤ ꯁꯥꯔ ꯀꯔꯤ ꯉꯥꯏꯈꯣ ꯕꯦꯒꯇꯣ ꯂꯧꯁꯜꯂꯨꯔꯒꯅꯦ ꯕꯦꯒꯇꯣ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯆꯦꯛꯁꯤꯟꯅ ꯐꯖꯅ ꯊꯝꯃꯨꯀꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯍꯣꯔꯦꯟꯅꯦ ꯊꯤꯟꯗꯣꯛꯎꯔꯒꯦ ꯍꯣꯏ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤꯅꯦ ꯌꯨꯝꯊꯣꯡ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯂꯩꯔꯕꯅꯤꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯁꯤꯗꯤꯅꯦ ꯑꯗꯨꯝ ꯍꯧꯅ ꯁꯥꯅꯤ ꯏꯌꯥꯝꯕ ꯁꯦꯟꯇꯔꯗꯁꯨ ꯃꯣꯏꯅ ꯄꯥꯏꯔꯤ ꯂꯝꯕꯦꯜꯁꯤ ꯈꯤꯇꯪ ꯆꯥꯎꯊꯣꯛꯄꯤꯕꯗꯤ ꯌꯥꯕꯖꯥꯠꯅꯤ ꯀꯗꯥꯏꯗꯒꯤ ꯗ꯭ꯔꯦꯟ ꯐꯥꯎꯕꯗ ꯌꯨꯝꯁꯤꯡꯁꯤꯅ ꯂꯝ ꯈꯣꯞꯆꯜꯂꯛꯇꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯗꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯆꯥꯎꯊꯣꯛꯀꯦ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯚꯨꯠ ꯐꯪꯉꯣꯏꯗꯣꯔꯤꯕꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯑꯉꯥꯡꯒꯤ ꯊꯕꯛꯇꯨꯗꯤ ꯁꯣꯏꯍꯟꯕꯤꯔꯅꯨꯀꯣ ꯁꯣꯏꯔꯣꯏꯗ ꯅꯠꯇꯦ ꯑꯩꯅ ꯁꯤꯟꯕꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯌꯥꯝꯕ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯀꯥꯏꯀꯨ
ꯅꯪ ꯑꯩꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯦ ꯃꯥꯝꯇꯣꯟ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯅꯦ ꯍꯧꯖꯤꯛ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ ꯅꯣꯏ ꯃꯐꯝꯗꯨꯗꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯊꯝꯃꯦ ꯊꯝꯃꯦ ꯍꯜꯂꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯛꯏꯁꯦ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯇꯒꯤꯅꯦ ꯀꯔꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯇꯒꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯄꯤꯔꯝꯕ ꯕꯦꯒꯇꯣ ꯑꯗꯨꯗ ꯕꯣꯝ ꯌꯥꯎꯔꯦ ꯅꯠꯇꯦ ꯀꯔꯤ ꯕꯣꯝ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯄꯤꯛꯑꯞ ꯇꯧꯅꯕ ꯃꯤ ꯊꯥꯖꯔꯛꯑꯒꯦ ꯑꯁꯦꯡꯕꯒꯤꯔꯅꯦ ꯍꯩ ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯜꯗꯨꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛꯇ ꯍꯨꯟꯗꯣꯛꯄꯤꯌꯨ ꯊꯝꯖꯔꯦ ꯑꯩ ꯇꯣꯝꯄꯣꯛ ꯀꯗꯥꯏ ꯂꯩꯒꯦꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯇꯤ ꯕꯦꯒꯇꯨꯒꯤ ꯃꯅꯨꯡꯗ ꯕꯣꯝ ꯌꯥꯎꯔꯦ ꯍꯥꯏꯔꯤꯅꯦ ꯍꯩ ꯋꯥꯜꯒꯤ ꯋꯥꯡꯃꯗ ꯈꯔ ꯈꯣꯈꯣꯟ ꯍꯩ ꯀꯗꯣꯝꯅ ꯑꯃꯨꯛ ꯂꯪꯈ꯭ꯔꯖꯥꯠꯅꯣ ꯕꯦꯒꯇꯨꯅ ꯑꯩꯈꯣꯏꯅꯤ ꯁꯣꯝꯗ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯃꯗꯨꯁꯨꯗꯣ ꯅꯪ ꯑꯁꯣꯝꯗ ꯇꯥꯕ ꯌꯦꯡꯉꯣ ꯑꯝꯇ ꯑꯩꯗ ꯂꯩꯔꯖꯥꯠꯅꯣ ꯇꯧꯔꯤꯁꯦ 이사지 그놈의 노래 Cái gì thế? Hey, cái gì cái nôm tôi lao này? Cái nôm tôi gì vậy? Nang bag ship pursa lamo, khoi mang pur la. Kasi hospital na pum phar ne. Ai kana payo ko, amuk ta hawdana. Thâu, khá cần thâu. Cái nói đi, cái điểm sao chỉ là đi số thùng ngúng tông làm gì nào? Nang đi hoàn thở ta lại rồi mẹ. Adu tôi đi cái tay đi quay đi hospital pur gen thâu đi mình nè. Mỗi một Harichandra film của tôi âm yeng đam zala ba. Bek to salau na lang thoga, salau na okay da na Harichandra da di. Bek lang thoga to yam hidri to kari no ba. As khara pang mami hoy mani yare. Ay yare, kan ngang khara kan ngang te khok amuk chi khale ne. Si Fazadra. Hey, ngai khoi. Si rồi nè. Sidi khuga loi lithara ni hiyang wali ne be ma phamada pharak tani ne aina pami si character ka sana bani si muk sesal luraga forum namuk kokhalak tana pungchai chaina ni oja kaino sinthi thi da bai khangde ai si pam si lai rani ai da si Fazadra nang pam di lo ru kaino nate nahan gi film kumbi do nang na koi ni atai na di oira doi kai ne yam na hai gi thai ne aduga nupi do na atopa nupa maga koi chat tana no khedana leire adu oja mitha na sen du kadai di lok dino Kong king baga nang na somde hekta thoi. Adu noki tor hekta hanjal isina kai gino. Maning sang ne pabo. Hey, maning sang bu nok na bro. Pabo, maning da ne hangwe ni ka kauna le bonda. Madan nokning madan nok thok pha. Mamo, akhoi na thadoi je. As kai sukana dong man de da. Matung da muk tawroi dra ba.